ꯑꯩꯈꯣꯏꯅꯦ ꯑꯩꯈꯣꯏ ꯂꯥꯛꯄꯒꯤ ꯉꯥ ꯊꯣꯡꯕꯤꯔꯦ ꯑꯗꯨꯒ ꯏꯔꯣꯝꯕ ꯑꯃ ꯇꯧꯔꯦ ꯆꯝꯐꯨꯠ ꯑꯃ ꯇꯧꯔꯅꯤ ꯑꯩꯈꯣꯏꯅꯦ ꯑꯩꯈꯣꯏꯁꯦ ꯑꯩꯒꯤ ꯆꯥꯛꯀꯧꯕꯒꯤ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯉꯤꯅꯦꯕꯀꯣ ꯂꯣꯡꯉ ꯂꯣꯏ ꯂꯩꯔꯦ ꯂꯝꯁꯥꯡ ꯂꯥꯛꯄꯩ ꯋꯥꯔ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯇꯥꯃꯣꯁꯦ ꯃꯔꯝ ꯌꯥꯝ ꯃꯣꯛꯇ꯭ꯔꯣ ꯏꯔꯣꯝꯕꯗ ꯊꯥꯛꯅꯕ ꯃꯔꯣꯏ ꯁꯣꯏꯕꯤꯔꯛꯏꯅꯦ ꯃꯥꯅ ꯐꯛꯄꯥꯏꯒ ꯇꯤꯜꯍꯧ ꯃꯅꯥꯒꯅꯦ ꯁꯣꯏꯔꯤꯁꯦ ꯃꯝꯃꯦ ꯐꯛꯄꯥꯏꯒ ꯇꯤꯜꯍꯧ ꯃꯅꯥꯒ ꯑꯗꯣ ꯃꯌꯥꯝ ꯍꯦꯟꯖꯥꯡ ꯊꯣꯡꯕꯁꯨ ꯂꯣꯏꯔꯦ ꯑꯗꯣ ꯑꯩ ꯍꯦꯟꯖꯥꯡꯁꯦ ꯍꯥꯎꯗꯧ ꯃꯥꯟꯕ꯭ꯔꯥ ꯆꯥꯛ ꯊꯤꯕ ꯂꯣꯏꯔꯦ ꯍꯦꯟꯖꯥꯡꯁꯦ ꯉꯥ ꯊꯣꯡꯕ ꯑꯃꯒ ꯏꯔꯣꯝꯕ ꯑꯃꯒ ꯆꯝꯐꯨꯠ ꯑꯃꯒ ꯇꯧꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯅꯕ ꯇꯧꯔꯨꯈꯤꯒꯦ ꯑꯩꯈꯣꯏ ꯃꯥ ꯆꯥꯕ ꯍꯧꯈꯤꯗꯧꯔꯦ ꯕꯤꯅꯣ ꯁꯤꯅꯅꯦ ꯕꯤꯅꯣ ꯆꯥꯔꯣ ꯆꯥꯔꯣ ꯁꯈꯤꯔꯥ ꯆꯥꯔꯣ ꯀꯣ ꯂꯥꯛꯑꯣꯅꯦ ꯁꯤꯅꯣ ꯅꯦ ꯕꯤꯅꯣ ꯅꯣꯏꯁꯦ ꯑꯩꯅ ꯄꯤꯖꯩꯁꯦ ꯏꯄꯦꯟ ꯄꯦꯟꯗ꯭ꯔꯕꯣ ꯏꯍꯥꯎ ꯍꯥꯎꯇ꯭ꯔꯕꯣ ꯏꯆꯥ ꯆꯥꯗ꯭ꯔꯤꯁꯤꯕꯣ ꯏꯆꯥ ꯆꯥꯎ ꯌꯥꯗꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯥꯒꯁꯦ ꯁꯤꯛ ꯁꯤꯛꯇꯅ ꯂꯩꯈꯔꯦ ꯍꯥꯎꯇ꯭ꯔ ꯃꯥꯜꯂꯦ ꯑꯩ ꯉꯁꯥꯏꯗꯩ ꯋꯥꯅ ꯍꯣꯠꯅꯖꯩꯁꯦ ꯃꯍꯤ ꯌꯥꯝ ꯊꯛꯄ ꯉꯝꯗꯦ ꯇꯥꯃꯣ ꯑꯗꯣ ꯍꯩ ꯃꯍꯤ ꯍꯩꯔꯦ ꯑꯩꯈꯣꯏ ꯍꯩꯅꯧ ꯑꯃꯨꯟꯕꯁꯨ ꯆꯥꯕ ꯂꯣꯏꯔꯦ ꯍꯩ ꯃꯍꯤꯁꯨ ꯊꯛꯄ ꯂꯣꯏꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅꯦ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜ ꯌꯦꯡꯍꯟꯒꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯀꯩꯅꯣ ꯂꯥꯛꯑꯣ ꯁꯤꯗ ꯁꯝꯖꯦꯜꯂꯦ ꯀꯦꯒꯦ ꯍꯥꯏꯔꯤꯌꯦ ꯀꯦꯊꯣꯛ ꯏꯗꯨ ꯊꯥꯡꯃꯩ ꯀꯠꯂꯤꯅꯦ 이마 아시나 난기 사료 니네나 ꯄꯤꯔꯤꯕ ꯅꯪꯒꯤ ꯁꯔꯨꯛ ꯀꯦꯕ ꯍꯧꯈ꯭ꯔꯦ ꯃꯆꯥꯅꯨꯄꯤ ꯃꯅꯥꯛꯇꯁꯨ ꯆꯪꯗꯣꯏꯅꯤ ꯑꯗꯨꯒꯤ ꯀꯦꯈ꯭ꯔꯦ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯅꯦ ꯁꯤꯅꯨꯁꯦ ꯀꯦꯌꯨ ꯀꯩꯗꯧꯕꯩ ꯀꯦꯔꯣꯏꯗ꯭ꯔꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯁꯈꯤꯔꯥ ꯅꯨꯡꯁꯤꯕꯅ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯅꯪꯒꯤ ꯄꯤꯇ꯭ꯔꯨ ꯄꯤꯛꯏꯉꯩꯒꯤ ꯐꯣꯇꯣ ꯑꯃ ꯌꯥꯎꯋꯦ ꯑꯩꯉꯣꯟꯗ ꯌꯦꯡꯒꯦꯔꯥ ꯄꯤꯇ꯭ꯔꯨ ꯄꯤꯛꯏꯉꯩꯒꯤ ꯅꯣꯏ ꯆꯤꯆꯦꯒ ꯅꯣꯏꯅꯤꯒꯤ ꯑꯩꯈꯣꯏꯗ ꯂꯥꯛꯄꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯄꯥꯜꯂꯤꯕꯩꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯕ ꯑꯩꯗꯤ ꯅꯨꯡꯉꯥꯏꯗ ꯑꯩꯗꯤ ꯅꯨꯡꯉꯥꯏꯌꯦ ꯑꯗꯣ ꯑꯗꯨꯝ ꯀꯩꯅꯣ ꯁꯪꯉꯀꯥꯟꯗ ꯑꯗꯨꯝ ꯀꯣꯏꯔꯛꯎꯀꯣ ꯑꯩꯈꯣꯏ ꯕꯧ ꯂꯥꯛꯄꯁꯦ ꯋꯥꯕ꯭ꯔꯥ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦꯕ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯄꯁꯦ ꯂꯥꯛꯄ ꯉꯝꯗꯕꯩ ꯋꯥꯅꯤ ꯏꯕꯦꯝꯃ ꯅꯨꯡꯉꯥꯏꯔꯖꯥꯠꯅꯤ ꯏꯆꯥ ꯎꯅꯕꯗ ꯑꯗꯣ ꯑꯩ ꯁꯪꯕ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯀꯣꯏꯔꯛꯎꯀꯣ ꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯀꯥꯏꯅꯒ ꯂꯥꯞꯊꯣꯛꯀꯦꯒꯗꯤ ꯈꯟꯒꯅꯨꯍꯦ ꯑꯗꯨꯗꯤ ꯇꯥꯍꯧꯔꯣ ꯑꯩꯈꯣꯏꯅꯦ ꯑꯃꯨꯛ ꯀꯦꯍꯜꯂꯨꯔꯒꯦ ꯑꯩꯗꯒꯤ ꯀꯦꯕꯗꯣ ꯍꯧꯖꯤꯛꯐꯥꯎ ꯂꯣꯏꯗ꯭ꯔꯤꯕ ꯑꯅꯤꯁꯦ ꯀꯩꯅꯣꯕ ꯁꯥꯝ ꯀꯦꯔꯤꯁꯤꯕꯣ ꯌꯥꯝ ꯐꯖꯈꯔꯦ ꯑꯩꯈꯣꯏ ꯕꯤꯅꯣꯒꯁꯦ ꯅꯦ ꯁꯤꯅꯨꯒꯁꯦ ꯉꯥꯏꯈꯣ ꯏꯁꯤꯡ ꯄꯨꯔꯛꯀꯦ ꯃꯌꯥꯝ ꯑꯩꯈꯣꯏꯅꯦ ꯑꯩꯈꯣꯏ ꯆꯠꯇꯣꯔꯦꯕꯀꯣ ꯊꯣꯛꯂꯛꯑꯦ ꯃꯣꯏ ꯊꯤꯟꯗꯣꯔꯛꯏꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯒ ꯑꯉꯥꯡꯒꯤ ꯑꯆꯥꯄꯣꯠꯀ ꯈꯔ ꯂꯩꯕꯤꯈꯤꯒꯦ ꯇꯧꯕꯅꯦ ꯌꯥꯔꯦ ꯑꯗꯨꯝ ꯂꯥꯛꯁꯅꯨ ꯌꯥꯔꯦ ꯑꯣꯛꯇꯣꯗ ꯃꯣꯏꯁꯦ ꯑꯣꯛꯇꯣ ꯔꯤꯖꯥꯕꯇ ꯆꯠꯇꯣꯏꯅꯦꯕꯀꯣ ꯑꯣꯛꯇꯣꯁꯤꯗ ꯑꯩꯗꯤ ꯁꯤꯗꯧꯔꯦꯗ ꯑꯣꯛꯇꯣꯁꯤ ꯃꯇꯨꯡ ꯏꯜꯂꯛꯏꯁꯤꯗꯤ ꯆꯠꯂꯣꯀꯣ ꯀꯩꯁꯥꯝꯄꯥꯠ ꯐꯥꯎ ꯌꯧꯕꯗ ꯂꯨꯄꯥ ꯀꯌꯥ ꯂꯧꯗꯣꯏꯅꯣ ꯍꯥ ꯌꯥꯡꯈꯩꯅꯦꯌꯦ ꯆꯠꯂꯣꯀꯣ ꯑꯗꯨꯗꯤ ꯕꯥꯏ ꯕꯥꯏ ꯁꯈꯤꯔꯥ ꯆꯠꯈꯔꯦ ꯑꯩꯈꯣꯏ ꯂꯐꯣꯏꯗꯣ ꯌꯥꯟꯊꯠꯂꯦ ꯃꯌꯥꯝ ꯃꯕꯨꯛ ꯄꯤꯛ ꯊꯜꯂꯦ ꯂꯣꯏ ꯆꯈꯥꯏ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯂꯐꯣꯏꯁꯦ
ꯑꯌꯥ ꯑꯌꯥ ꯂꯐꯥꯡꯗꯣ ꯋꯥ ꯐꯖꯔꯦ ꯁꯤꯗꯤ ꯑꯌꯥ ꯐꯖꯩꯌꯦ ꯁꯤꯗꯤ ꯑꯁ ꯈꯨꯆꯥꯎꯁꯤ ꯌꯦꯡꯉꯣ ꯂꯐꯣꯏ ꯐꯖꯕ ꯑꯃꯗꯤ ꯀꯩꯅꯣꯗ ꯀꯠꯇꯕ ꯌꯥꯔꯣꯏꯌꯦ ꯂꯥꯏꯟꯙꯧꯗ ꯑꯁ ꯋꯥ ꯀꯩꯅꯣ ꯌꯥꯝ ꯆꯥꯎꯕ ꯂꯐꯣꯏꯁꯤꯕꯣ ꯀꯦꯃꯦꯔꯥꯗꯗꯤ ꯄꯤꯛꯅ ꯎꯏ ꯍꯥꯏꯕ ꯀꯦꯃꯦꯔꯥꯗꯗꯤ ꯄꯤꯛꯅ ꯎꯏ ꯑꯗꯨꯒ ꯑꯁꯦꯡꯕꯗꯗꯤ ꯈꯨꯆꯥꯎ ꯑꯃꯅꯤ ꯁꯤꯒꯗꯤ ꯂꯐꯣꯏ ꯂꯐꯥꯡ 2 ꯁꯨꯔꯦ lafang amna kilo amna tani ꯁꯦ ꯀꯤꯂꯣ 2 ꯑꯍꯨꯝ ꯍꯦꯟꯅꯤ 4 5 ꯃꯨꯛ ꯇꯥꯅꯤ kilo 4 5 tani amana lumni ꯂꯐꯥꯡ ꯑꯃꯅ ꯀꯤꯂꯣ 4 5 ꯇꯥꯅꯤ ꯄꯠꯆꯩꯍꯦ ꯌꯦꯡꯕꯗ ꯄꯦꯜꯂꯦ 200ꯗꯤ ꯍꯦꯜꯂꯅꯤ ꯁꯤꯗꯤ ꯁꯤꯁꯦ 5 6 ꯃꯨꯛ ꯇꯥꯔꯝꯅꯤ ꯍꯥꯏꯕ ꯀꯤꯂꯣ ꯆꯪ ꯇꯥꯕ꯭ꯔꯥ ꯑꯗꯨꯁꯨ ꯆꯪ ꯇꯥꯕ ꯂꯐꯣꯏ 3ꯗꯤ ꯁꯨꯔꯦ ꯃꯌꯥꯝ ꯂꯐꯣꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯦ ꯂꯐꯣꯏ ꯑꯃꯅ ꯀꯦꯖꯤ 10 ꯃꯌꯥꯗꯤ ꯂꯨꯝꯃꯝꯃꯅꯤ ꯂꯐꯣꯏꯁꯦ ꯆꯪ ꯊꯣꯛꯄ ꯉꯥꯛꯇꯅꯤ ꯆꯠꯂꯍꯦ 5ꯗꯤ ꯍꯦꯟꯅꯤ ꯅꯪꯁꯨ 5ꯗꯤ ꯍꯦꯟꯅꯤ ꯂꯐꯣꯏꯁꯦ ꯆꯪ ꯊꯣꯛꯄ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯋꯦ ꯑꯅꯝꯕꯅ kilo 5 hele ꯑꯗꯨ ꯍꯦꯟꯅꯤ ꯍꯥꯏꯕ ꯂꯐꯣꯏ ꯌꯣꯟꯖꯔꯤ ꯅꯨꯔꯩ ꯆꯅꯨ ꯂꯐꯣꯏ ꯌꯣꯟꯖꯔꯤ ꯃꯌꯥꯝ ꯐꯥꯒꯤ ꯅꯠꯇꯦ ꯂꯐꯣꯏ ꯄꯥꯝꯕꯤꯔꯒꯗꯤ ꯂꯐꯣꯏꯁꯦ ꯂꯧꯕ ꯂꯥꯛꯄꯤꯌꯣ ꯀꯩꯅꯣ ꯆꯪ ꯊꯣꯛꯄ ꯉꯥꯛꯇꯅꯦ ꯑꯅꯝꯕꯅ ꯂꯐꯣꯏꯁꯦ ꯌꯥꯝ ꯊꯤꯅ ꯐꯖꯔꯦ ꯂꯨꯝꯁꯨ ꯌꯥꯝ ꯂꯨꯝꯃꯦꯀꯣ ꯚꯤꯗꯤꯑꯣꯁꯤꯗꯗꯤ ꯐꯣꯟꯁꯤꯗꯗꯤ ꯄꯤꯛꯅ ꯎꯏꯌꯦꯕꯀோ ꯑꯁꯦꯡꯕꯗꯗꯤ ꯈꯨꯆꯥꯎ ꯑꯃ ꯇꯧꯋꯦ ꯂꯐꯣꯏꯁꯦ ꯑꯗꯣ ꯂꯐꯣꯏ ꯂꯐꯥꯡ ꯀꯌꯥ ꯊꯣꯛꯀꯦ ꯑꯩꯈꯣꯏꯒꯤꯁꯦ lafoi 1 2 3 4 5 6 7 8 9 10 lafoi lafang 10 di thoe as kiye yamna aidi lafoi je ubada na 10 mathoi lafoi lafang 10 mathoi hen thoe 10 mathoi train thoe main tho amani ada su lai ri 10 ga nithoi humdoi 10 ga humdoi lafoi lafang 10 ga humdoi mari main tho ani do nan thek pai ne lumbra kilo 5 di heni hi 5ꯗꯤ ꯍꯦꯜꯂꯅꯤ ꯍꯥꯏꯕ 5ꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯥꯡꯉꯤ ꯑꯗꯨꯗꯤ 5 ꯍꯦꯜꯂꯝꯒꯅꯤ ꯍꯥꯏꯕ 10 ꯃꯌꯥ ꯑꯣꯏꯔꯝꯕ ꯌꯥꯏ ꯇꯥꯟ ꯆꯥꯗ꯭ꯔꯒꯗꯤ ꯁꯤ ꯆꯦꯈꯥꯏꯔꯦ ꯑꯌꯥ ꯄꯥꯝꯃꯨꯏ ꯌꯥꯝꯅ ꯆꯪ ꯊꯣꯛꯄ ꯉꯥꯛꯇꯅꯦ ꯑꯌꯥꯝꯕꯅ